आकाशवाणी इम्फाल Ngangom Kiran pau pajari ahanbada maruoiba pau World Environment Day gi thorung asi malemgi mafum kaya da pangthoknari Gृहमंत्री गोविंदास कोंथौजमना हाइदी मणिपुर की मयाई काबनी सागी पोलम मरु फंगना मुठतनब संगसिलिब खोंगजंग asi हनबा लेरोय अमसुंग प्रधानमंत्री नरेंद्र मोदी ना हाइदी योगा asi भारत ना मियोइब खुनाइद पीबा ममल नाइद्रब खुदोल अमनी World Environment Day gi thorung asi malengi mafum kaya da pangthoknari kumja lising samapan homputara nithoida United Nations na Human Environment ki matang da pangthokkiba Stockholm Conference da warip lawduna mathang sahi lising samapan homputara humdoidagi World Environment Day asi sahi khuding June manga da pangthoktuna lakli palan thorung asi pangthokpagi maruoiba pandam di climate change biodiversity mangsilakpa amasung pollution yauna mahusagi phium da kaiba kya thorokliba singi matang da pak sanna khangminanaba pangthokpani kumsi sahi gi oina United Nations na World Environment Day gi damak thamliba hiramna inspired by nature for climate for our future haibashini World Environment Day na lakpada Rajapal Ajay Kumar Bhala yauna Mukhyamantri Yumnam Khyamchan na paujel pirakli Rajapal na thador puwarol amada hai numit asina lakpada aikhoina mahuksabu ningthina ngak senma masung aikhoigi prithibhi graha shibu tung koina lahinba ngamnanaba lawpham thokpa thodang singadu nawhongnana ningsinghali numit asina lakpada prithibhi asibu taru tananba masung asang amana thallaba graha ma ohlasi hainasu Rajapal na phongdokli Mukhyamantri Yumnam Khyamchan gi paujal da hai akoibagi phibambu ngak senduna yokatnaba honabada aikhoina lawgadaba thodang singadu numit asina lakpada nawhongnana ningsinghali Manipuri khunaibu semgotpada chawrba thodang lawriba aikhoigi umangsing turelsing chingsing amasung inak khullaba biodiversity bu ngak senduna thamnanaba punna thodang lawminarsi miya maru oina naharol singna lam asida hena thodang lawminanabasu Mukhyamantri na phongdokli केंद्र के हाना की मपान थर्म राज्य मंत्री डॉक्टर R.K. रंजन सिंह ना वर्ल्ड एनवायरनमेंट डे गा मरी लेना पीब पाउजेल मदहाई अकोइबगी फिबम ngak senduna biodiversity kannanaba masung hena phaba tunglam chanama ohinnanaba aikoi punna wasak laurasi World Environment Day ga mari lenana haujik hakki mamangda Akashvani Imphal ga khanana unaba mada rajya ki Environment and Climate Change ki director Dr. T. Brajakumar na hai tungi mirol ki damak Malem Prithibhi Shibu ngak senduna madi yokatuna thambaibasi aikhoi khudingmakki tangai fadraba thodangni mahakna hai World Environment Day gamari lenana mayam punapu yafe pokjul pijari Malem Prithibhi sinatna khoi miwebe jat madi hingi paliba khoi khudingmakki leifam atoppa planet ama leite haibase khoi ngasi numitsinga amuk nahun ningsimnena bagi khudong sabud logzari khoi maruena Manipurda leijariba ahallamansana thambinamba ching pat turen mase khoi kanminaduna tungi laiba suron singna prithibista hinghobi anabgi khudol pibiramba se ngasi hingeba khoi mayam punamki ithautangne na khoi ngasi numitsiga mari lena mayam da mungna na hungna ningsingjari राज्य की एनवायरनमेंट क्लाइमेट चेंज डायरेक्टोरेट ना सिंधुना राज्य थाकी वर्ल्ड एनवायरनमेंट डे की थरम से इम्फाल की सिटी कन्वेंशन सेंटर द पांगथोकनी राज्य से की तोंगान तोंगान मफम कयादसु वर्ल्ड एनवायरनमेंट डे की थरम सिंह पाकसन्ना पांगथोकना बसेम सानरी राज्य के गृह मंत्री गोविंदास कोंथौजमना हाइरी मणिपुर की मयाई काबा निसागी पोलम मरु फंगना मुठतनबा राज्य सरकार संगसिलिबा खोंगजंग असि हनबा लेरोय थौबाल जिला की मोइजिंग खोंकोकता आइन यादव ड्रग्स फागतनब चथकिबा ऑपरेशन दा लेखिद्रबा मरीसुबा IRB की हविलदार KS सुरेश की मफमदा इकाई खुमनब उल्लदुना श्री गोविंदास नहाई ड्रग की समस्या की मणिपुरी खुनाइब कन्ननब हनबदा महाकना कथोकपगा लोइनना लौरोंखिबा थौदांग सिंग अदु कैदोंनुंगदसु कावररोय ngasi lurub tanpham asida mahakki imung manungga loinana aikhoina amatto oina lepminnaduna aranba tawriba singu thengnagani hainasu गृह मंत्री ना makha tana phongdokli Jiribam District Police CRPF amasung Assam Rifles ki apunba kangbu amana Imphal Jiribam lambi gi lengangpokpi mapadagi ngarang WY tablet lak mari fagatle aikhogi Jiribam paumi ngathem bisojina police ki pau palladuna hai WY tablet chingadu Assam ki registration number oiba truck amadagi fawani truck driver adu Bihar dagini thodo asigi matangda case amalakhotuna makha tana thijinbagi thabak chathari
Aura Club Imphal College na sinduna ngarang Imphal West ki Tera Bazar da leiba Children Home da Personality Development ki damak afaba hainibising thamnanabagi matangda khanghanbagi thawrum ama pangthokre thawrum aduda chana thaknanaba polam singsu khusinaki tabiriba pawasi Akashvani Imphal dagini Pradhanmantri Narendra Modi na hairi yoga si Bharat na miyoiba khunai da piba mamal naidraba khudol amani Ahmedabad ki Eka Arena da ngarang pangthokpa World Yogasan Sports Championship hawdokpagi thorumda virtual oina saruk yaraduna Sri Modi na hai yoga na miyoibagi puning haksang amasung thawai gi oiba phibamsing hena fagathanduna masama ophaba miyoiba khunai ama ohinbada chawna mateng pangli mahak na hai yoga gi malem thaki sangdamnaba sing pangthokpa sina yoga bu malem gi masana ama oina sandokpada chawna mateng pangani masina lam masida thawai yauna honariba sanaroi punsi sembadasu chawna kanaba kaya pigani Pradhanmantri Narendra Modi na Venezuela ge acting president Delcy Rodriguez ka New Delhi da unaduna wari sanakre lusingba ani na unabaduda laibak ani gi mari hena fagat hananaba masung energy lalol itik sel thadaba health care masung automobile na chingbalam singda tengbang pinaba hengat hanaba wapum kaya khanaki tungda Sri Modi na social media thaglakpa warolamada hai makoina critical minerals technology agriculture masung laibak ani gi miya marakta hena phaba mari thamnana wapum kaya su khanaki laibak ani maki oina punna kana minagadaba hiram singda yumpham moiduna laibak ani gi mari hena fagat hananaba hona minanaba su yanaki केंद्र की अपॉइंटमेंट्स कमिटी ऑफ द कैबिनेट ना तरुण कापुर बु प्रधानमंत्री नरेंद्र मोदी के एडवाइजर ओइना मखाता न सही मग लैननबा अयाब पीख्रे श्री कापुर कुमजालिसिंग मसमापन मरफु तरेट बैच की IAS ऑफिसर ने डिपार्टमेंट ऑफ पर्सनल एंड ट्रेनिंग न श्री कापुर बु थासी की तरादगी हौरगा सही अमा फम्मसी पूननबा खंगहनख्रे प्रधानमंत्री नरेंद्र मोदी ने ngasi गुजरात की सूरत लुपा कोटी लिसिंग तरानिपान Chanipan Henbaki Chakut Thorangi project Karana Sangagani, Karana Urep Yung Tamgani. Project Singadugi Manungda, road, power Masung, industrial sector Sing Yauri. Sri Modina, Surata, Pamuchani, ESIC Hospital Sangagani. Ngasi Fongba Pauxe Singimaru Oyo Pau Singidam Hausik, Khangembam James Leire, James. Thakachari Kiran. BJP ki State President A. Sarda Rajya Sabha ki Mirep Oinaba Lauthokiba Amadi Silongda Humphutara Humdoi Suba NEC gi plenary session pangthokibagi pauna ngasi fongnariba pauche singi maru iba pau oiri ponafam pauche da BJP ki State President A. Sarda Rajya Sabha gi mirep oina laukthokre haina ani shuba headlines tawduna fongli pau asiga manaba pau the Ganfu Mail amadi Hills Hornbill Express tasu headline tawduna fongli NEC mifamda Myanmar dagi changsilakpa singi wafam CM na thamkre Mitopna Lengak Londa Chowna Sinare Haina Sangai Express Manipuri edition da ahanba headline oina fongli Pausi Esigi anchor kalamda India ga intelligence sharing tongnaba Myanmar na ingit pikre haiba haina fongli Kolkata da punaba honaramba brown sugar kilogram mari hena airport tagi fare haina hwenan pau da ahanba headline tawduna fongli Manipur da Regional Political Party ama hawdokpagi thabak paikhatpa hawkre haina Sangai Express English edition da headline tawduna fongli The People's Chronicle da Kendra gi Home Minister Amit Shah na awang nongpok Bharat ta lalahubagi irang hanthare haina phongdokhiba wafam ama headline tawduna fongli Fazin kiba naga taruki langla langjin lengak na tha asigi nipan fawda pikhalaknaba High Court na khangankhre case asi NIA da sinakre hairabasu Agency dadi report amta leramtre haina sanalabak pauche da ahanba headline tawduna fongli masiga manaba pau ama Tamelong Times tasu fongli Kiran Thagachari James aroi bidamar we pau amhanna World Environment Day gi tharung ngasi malangi mafum kaya da pangthoknari Griha Mantri Govindas Konthokjamna hairi Manipur dagi mayai kabani sagi polam maru phangna muthatna ba sangsiliba khongjang asi hanba lairoi amasung प्रधानमंत्री नरेंद्र मोदी ने हाइरी योगा से भारत नमियोइब खुनाइद पीबा ममल नाइद्रब खुडोल अमनी पाउलोइजरे